Ed amadi Lorena Dona Kobi nursing student amagi apartment da Anabelle dolpu ahanba ukiba matamda mahaki manakta karigumba yamna sathiba negative energy ama leibagum tawrami. Laithabi adugi haktaktagi dasa takrabi Dona NG amadi Luna makoida thokiba thodosing adu loinamak mayek sengna tamki. Thodosing adugi wari adu tarba matungda Ed amadi Lorena laithabi adubu marik chumna investigate tawba hauki. Investigate tawra matungda makoina laithabi adugi manungda yamna phattaba thawai amana chahi tarita faribi Anabelle Higipski thawai saduna leire haibasi khangba ngamki. Amadi thawai aduna pamlibasi miyueba amagi haksangda sangduna leibani haibasi khangba ngamki. Anabelle dolgi haktaktagi kanaguma mada dasa tadana ba haiduna makoi anina laithabi adubu mayumda puduna chalami. Edna laithabi adubu kargi maning thangba seat aduda thamlami.